Anbamaka the channel Sigi Mike Digimiam Pataram Oxabagalun and Kongan Kurumzeri. Amadi, as if Fonkiba pouches in the Maraba headlines sing of the Maraba Paus and Pudra Luxury Tabishi. BJP BL Santosam Sung Sambit Patra, Hankray, garment sembling either Amukasu Lakadori. KUKI singi demand popular garment sembling either political solution Proknaba Taxil Lakli. Auzik Maraba Pau, Lubisi. BJP BL Santosam Sung Sambit Patra, Hankray, garment sembling either Amukasu Lakadori. How kiba yumsa question numit ke ayukta imphal thongla kiba BJP General Secretary Organization BL Santosam Sung National Spokesperson oiriba North East ki Coordinator Dr. Sambit Patra ngasi imphal thadokre. President rule lairiba state asida anauba government ama semdringa mamang the BL Santosti state asida amukasu lakadori. BL Santos ngasi ayukpung mapal lom tabda Delhi gidamakta imphal thadokibani aduga BJP North East Coordinator Dr. Sambit Patra ngasi numit yongba aduaida imphal thadokibani. Makoi animak BJP Manipur Pradesh ki office bearer singa imphal airport fawba thindoki. Numit honui ki khongchat imphal lakiba BJP center ga luchingba anina lakliba assistant asida furup ani ge marak ta thokliba irang asina maram oiraga state asida lairamba government adugi mahut state assembly bu suspended animation da thamlaga president rule charairiba asi lawthoklaga miyamna pamnariba popular government ama semna bagi lambi sangsinba hawba oina state asida hakthengana laklaga yengsilnabani hairi. Press na phangba pawgi likhun gi matung ina state asida BJP gi MLA sing absolute majority laina tha tararom president rule thamba haibusi center gi apamba sunati adubu thokliba irang amadi BJP gi leiriba MLA sing gi marakta kanglop naiba gi moong amada leirakba asina su center na state asida popular government ama semana bagi thorang asi paikhatpada khurau thangba khara leibadagi hauzik fawba government ama semba ngamdan leirakhibni hairi. Hauzik state asida thorak liba irang asi nemtharak paga amadi BJP gi MLA singi marakta su center na bu yaraga di luchingba ama hekta bu khallaga anau government ama sembiraga di Manipur miyam ge apamba aningba haibidu thungba ngamlaga ni haibige wakhalonda mamangda center leaders singna thamkhiba su laikre. Center ge maikaidagi Bihar ge state assembly mikhal laikhiba amadi Haryana Mikhal adugi fal ngairaga Manipur gi fibam asibu khanaraga government ama thamnanabagi lambi adu changsenaba yanaba center na BL Santosam amasung Dr. Sambit Patra bu tharakibni hairi. Makoi anina laglambadu da Chuchampur amasung Senapati district satuna khul singi chief sing Chuchampur gi relief center da leiriba IDP sing mafam adugi civil society organization singi mihut sing unaramki. Impal da makoi anina internally displaced persons singasu unaduna makoi gi awa nungai gi matang na warisana duna government ki maikai de gi tawba yaba thabak sing tawguni makoi na relief camp ta leiriba adu punsi chuppagi oina leigadaba nate haibgi wakham kaya amasu fongdoklamki. BJP gi MLA sing unaduna makoi ni pamne ba apamba si karino haiba su khangbaga loina luchingba anina ground level da kumtharaga oiriba state asigi hauzik oiriba moong matau kaya adu ukraba matung Delhi da halaga center da leiriba BJP gi atai luchingba kaya ga kupna khangnaraba matung da khongthang kharadi lokhatlakani haibagi thajaba chap chana lei. State asida popular government ama karamba matamda semgadagi haibadugi chap chana haiba ngamdri. Lakliba ing 2027 ki February March state assembly election pangthokadaba leibana yamdrabda chahi amarongi matam khaktaba ngairaba oibana yamna thengtharakani haibagi thajabadi leite state asida government ama semka doriba asigi mangoina na BL Santos amuk hana Manipur da lakhigani haibagi wafam su BJP gi office bearers sing fongdoklamba lei haina pawi likhun amana hairi. Panbe yabadi numit humni ki khongchata imphal da leirakhiba BL Santos amasung Dr. Sambit Patra thambal sanglen the party office bearer sing BJP gi legislature sing yawna mifam pangthoki makoi anina lakhiba numit adugi numidang wairam da North AOC da lebo hotel imphal da tongan ba intellectual sing amadi atai hiram kya da masak naira mi kya ga famina duna mifam pangthoki. BJP gi mapang wana chapminareba National People's Party amasung Naga People's Front ki MLA sing su unaki. Chuchampur da luchingba anina chattuna mafam adu da party gi district ki thaupuba pubisang KUKI amasung zogi civil society organization sing luchingba sing amade party gi MLA ahumusu close door da waris sana basu leikibani. Makoi anina imphal da lakhiba siga mari lena na party gi MLA sing puna pangthokiba mifam state asida athuba matam da popular government ama semgani haibagi
wafam phongdoklamki haina sumifam aduda saruk yaraba BJP gi MLA singi maike dige pawmi singa phongdokpusu leikrabani nakal ama romdana KUKI singna demand tauri madudi popular government semdege mangoinana political solution puruknaba taksilakli ramsigi matangna samlapa pawdam khara thamjage lobisi Manipur popular government ama semdenge the political solution puru haina KUKI jo council Manipur laikiba BJP gi luchingba BL Santosam sum Dr. Sambit Patada taksin kare BJP ki National General Secretary Organization BL Santosam tum party ki notice in charge Dr. Sambit Patta ani na hokiba sangol sen numeta chuchampur chatuna party asigi MLA sing ama this is civil society organization singi mihut sing unaki KZC KUKI jo council ki maikede ki BJP ki luchingba ani go unakiba aduda haujik lairiba buffer zone asi amana amabu ikai khumnaba du utna chap chan ngaktuna thamgadabani state asida popular government ama lakringa mangoin ana political solution ama puro hain taksin ki BJP ki luchingba ani ubada unaba adugi matang de KJC na thadok chirol aduna makata na hai KJC ki mihur kangbu amana mayek seng na KUKI sing na BJP ki government lahen bada athing ba leite adum oinama haujik lairiba fibam asida KUKI jo community na Manipur gi anaba government asida thawaina khoidana saruk yaba ngamloi haibaga wafam thamki panba yabadi state asida popular government ama sem nabagi damak BJP gi legislature singna demand tawduna lakhibani adubu KUKI jogi gi BJP gi MLA sing di hiram asida wafam ama ta phongdoktana leirakhibani member humfu laiba Manipur Legislative Assembly asida KUKI jogi MLA tara yauri bani BJP gi MLA kuntha tare leibagi manung KUKI jo community BJP MLA taret yauri bani KUKI jo MLA sing amasung civil society gi maike gi KUKI gi damak legislature leiba union territory ama PU haina taksinduna lakhibani adubu center gi maike gi wafam adu yaroi haina handak tasu phongdokiba leikrabani masini ngasi nomagi maroiba headlines sing amadi maroiba paw sing tabire sing wam khurumjari channel sibunung sibiduna like share amadi subscribe to view haibaga loina matang swai tension jari